Mathai Thaina Ningthau Panba Leibak Amada Ningthau Ama Leirami Aduga Yamna Masak Matau Phajabi Masanupi Thoinu Gobi Amasu Leirami Adubu Nongma Makhoigi Konungi Leikongi Akoibada Thoinu Asum Satlami Ngasidi Wakalse Yamna Nungaire Aina Thakiba Leisingse Ningthijana Leisa Tamle Asumna Wakal Nungaina Chatingaida Ikhang Khanghaudana Khonjal Ama Tarak Ami Madudagi Mahak Leimaida Gyan Mangduna Tarami Pau Adu Tabadagi Konung Aduda Leidiba Mipum Kudimak Adugi Matik Mathwai Warami Madudagi Ningthau Manai Amana Ningthaugi Manakta Laktuna Pau Tamami Iningthau Mazabe Mathoinudo Ikhang Khanghaudana Leikolda Wanthaduna Gyan Mangduna Tahore Karino Haisibo Aigi Sanupi Kaidoraba Ningthau Aduna Haibadagi Masanupi Konung Manungda Puraktuna Phamungda Wakal Mangduna Hipami Madudagi Maiba Kauduna Mahakpu Yenghalami Iningthau Mahakise Isam Samna Naduna Gyan Mangba Natti Masidi Yamna Luba Laigi Nungsit Ama Masada Yaure Kari Haiba Madudi Matau Karamna Phaduna Ma Gyan Tarakani Hanaduna Mahak Gyan di Sodana Lakani Adubu Mahak Gyan Laknaba Hotnabada Ishorgi Turel Ahumdagi Ising Darkar Oigani Madu Natrabadi Mahak Amuk Hana Gyan Taba Ngamoy Kari Haiba Karamba Turel Gi Ising no Harisibo Ahamagi Turel Asina Surukhat Kawi Aduga Ani Subagisina Sandarkhat Kawi Aduga Aroibagi Turel Asina Nakhat Kawi Madugi Ising Ahum Adu Yaudravadi Mahak Amuk Hana Hanagumna Gyan Taba Ngamoy Madugi Turel Dudi Kadai Leige Yamna Lapa Mafam Amada Leibani Aduga Turel Sing Adudi Adugi Mati Kudong Tiningai Oiba Mafam Ngaktani Lapa Natraga Nakpa Kudong Tiba Tidaba Madugi Mathau Tadi Aigi Isanupigi Anabase Faduna Hanagi Adumaina Gyan Tahandaba Yadabani Maduda Tholakpa Kudong Tiba Punamak Aina Mayok Nagani Aina Mafam Aduda Chattuna Ising Adu Soidana Laurugani Iningthaudi Mafam Aduda Chatpa Nungairoida Aduna Chatkinu Mafam Adudi Adugi Matik Kudong Tiningai Oi Aduga Iningthauna Chatkhrabadi Isanupi Asidi Kanana Yengshinbi Hogani Madugisu Khara Khanbiyu Hoi Nangna Haidusu Yamna Chummi Adubu Aina Mafam Aduda Chatrabadi Mafam Aduda Kana Chatpigani Ningthau Adu Adugi Matik Matha Sarami Adubu Munna Khallaba Matung Mahaki Manai Mayam Thadoktuna Mafam Aduda Leiba Miyoi Khudimakta Pau Hairami Madudi Kanagumba Turel Ahum Adudagi Ising Purakpa Ngamba Mida Mahaki Masagi Arumbaga Manana Sana Pigani Haina Mafam Aduda Leiba Miyoi Khudingda Pau Hairami Pau Adu Tabadagi Konung Aduda Miyoi Kaya Laami Adubu Ngamdabadagi Hankibasu Mayam Yaurami Adubu Ikon Kona Yamna Lairaba Isam Samjaba Bikam Kauba Nupa Macha Ama Maharani Adubu Nungsijaba Nupani Mahak Ningthaugi Konungda Laami Iningthau Ai Turel Aduda Sattuna Ising Adu Soksarugi Maduda Thokningba Khudong Thiba Thoksanu Ai Maharanibu Kandaba Yadabani Aina Nahakpu Thagatli Nang Mafam Asida Mai Paktuna Halakpa Oyuko Iningthaugi Thaujaldagi Turel Ahumdagi Ising Adu Soidana Aina Purakani Asi Haramlaba Matung Brikam Turel Aduda Chatnaba Laami Mahakna Surekha Turen Tamna Laami Adubu Turel Adugi Lambi Adudi Adugi Matik Khudong Tiningai Oirami Adubu
ꯃꯥꯅ ꯊꯋꯥ ꯁꯥꯗꯕꯤꯗ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯕꯗ ꯅꯤꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ "ꯍꯦ ꯅꯤꯄꯥ, ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯄꯨ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤꯒꯤ ꯏꯁꯤꯡ ꯑꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏꯕꯨ ꯀꯟꯒꯗꯧꯔꯤꯕꯅꯤ꯫ ꯁꯨꯔꯦꯈꯥꯠ, ꯆꯟꯗ꯭ꯔꯈꯥꯠ, ꯅꯥꯔꯈꯥꯠ, ꯇꯨꯔꯦꯜ ꯑꯍꯨꯝ ꯑꯁꯤꯒꯤ ꯏꯁꯤꯡꯅ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯄꯥꯈꯣꯡ ꯑꯃ ꯆꯟꯒꯦ꯫ ꯃꯁꯤ ꯅꯪꯅ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯅꯪ ꯏꯁꯤꯡ ꯑꯁꯤ ꯁꯣꯛꯄ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯀꯔꯤ ꯄꯥꯈꯣꯡꯅꯣ? ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯋꯥꯡꯂꯒ ꯋꯥꯡꯂꯒ ꯃꯉꯥꯟ ꯄꯤꯕꯁꯦ ꯀꯔꯤꯅꯣ? ꯕ꯭ꯔꯤꯀꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯕ꯭ꯔꯤꯀꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯝꯃꯤ꯫ ꯄꯥꯈꯣꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯩ ꯑꯣꯏꯒꯅꯤ꯫ ꯕ꯭ꯔꯤꯀꯝꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ "ꯄꯥꯎꯈꯨꯝꯗꯨ ꯆꯨꯝꯃꯦ꯫ ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯅꯪ ꯏꯁꯤng ꯁꯣꯛꯄ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯒꯅꯤ꯫ ꯑꯗꯣꯝꯅ ꯑꯩꯕꯨ ꯃꯥꯡꯒꯣꯜ ꯄꯤꯕꯤꯌꯨ, ꯃꯈꯥ ꯇꯥꯅ ꯃꯥꯏ ꯄꯥꯛꯅꯕ꯫ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯑꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯆꯟꯗ꯭ꯔꯈꯥꯠ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯇꯝꯊꯤꯕ ꯅꯨꯄꯤ ꯑꯃ ꯃꯥꯕꯨ ꯊꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯍꯦ ꯅꯨꯄꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯏꯔꯤꯛ ꯑꯃ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯦ꯫ ꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ꯫ ꯅꯪꯅ ꯏꯁꯤꯡ ꯑꯁꯤ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯊꯥꯁꯤꯒꯤ ꯑꯍꯤꯡ ꯑꯃꯝꯕ ꯑꯃꯗ ꯃꯐꯝ ꯑꯁꯦ ꯃꯩ ꯌꯥꯎꯗꯅ ꯉꯥꯟꯍꯟꯒꯗꯕꯅꯤ꯫ ꯃꯗꯨ ꯉꯝꯂꯕꯗꯤ ꯅꯪ ꯏꯁꯤꯡ ꯑꯁꯦ ꯂꯧꯕ ꯌꯥꯒꯅꯤ"꯫ "ꯀꯝꯗꯧꯅ ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡꯗ ꯃꯇꯧ ꯀꯔꯝꯅ ꯃꯩ ꯌꯥꯎꯗꯅ ꯉꯥꯜꯍꯟꯒꯗꯧꯔꯤꯕꯅꯣ"? ꯕ꯭ꯔꯤꯀꯝ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯕ꯭ꯔꯤꯀꯝ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡꯅꯤ꯫ ꯏꯁꯥ ꯐꯥꯎꯕ ꯎꯖꯗꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ "ꯅꯪ ꯂꯥꯛꯑꯦꯗꯅ, ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤ ꯂꯣꯏꯅ ꯃꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤ ꯉꯥꯟꯍꯜꯂꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯃꯐꯝ ꯑꯁꯦ ꯉꯥꯟꯍꯜꯂꯨ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯔꯦꯜ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯕꯗꯤ ꯌꯥꯔꯣꯏ"꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯕ꯭ꯔꯤꯀꯝꯅ ꯃꯥꯒꯤ ꯈꯥꯎꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯟꯗꯟ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯉꯥꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯕ꯭ꯔꯤꯀꯝꯅ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯁꯥꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ "ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯂꯧꯕ ꯌꯥꯔꯗ꯭ꯔꯥ"? "ꯑꯩ ꯅꯪꯒꯤ ꯇꯧꯕ ꯉꯝꯕ ꯂꯧꯁꯤꯡ ꯑꯁꯤ ꯑꯉꯛꯄ ꯐꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯂꯧꯕ ꯌꯥꯔꯒꯅꯤ"꯫ "ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ"꯫ ꯕ꯭ꯔꯤꯀꯝꯅ ꯏꯁꯤꯡ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯇꯨꯔꯦꯜ ꯅꯥꯠꯈꯥꯠ ꯇꯝꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯃꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯑꯗꯨꯅ ꯕ꯭ꯔꯤꯀꯝꯗ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯤꯀꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ꯫ "ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯂꯧꯖꯒꯦ꯫ ꯏꯁꯤꯡ ꯑꯁꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏ ꯀꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯏꯁꯤꯡ ꯂꯧꯕ ꯌꯥꯔꯣꯏ"꯫ "ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯣ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯒꯦ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯁꯤ ꯂꯧꯕꯗꯨꯃꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ"꯫ ꯅꯣꯡꯁꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕꯗ ꯕ꯭ꯔꯤꯀꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯑꯝꯃꯤ꯫ "ꯅꯪꯅ ꯏꯁꯤꯡ ꯑꯁꯤ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯅꯪꯅ ꯏꯟꯕ ꯇꯥꯕꯅꯤ"꯫ "ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ"꯫ "ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯨ ꯄꯨꯔꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯒꯅꯤ"꯫ "ꯀꯔꯤꯅꯣ ꯗꯥꯏꯃꯟ ꯍꯥꯏꯕꯗꯤ? ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯂꯧꯒꯗꯕ ꯗꯥꯏꯃꯟꯅꯣ"? "ꯃꯇꯝ ꯀꯨꯏꯗꯕꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯃ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯃꯟ ꯑꯗꯣ ꯎꯆꯤꯅ ꯌꯣꯠꯈ꯭ꯔꯦ꯫
ꯑꯗꯨꯒ ꯎꯁꯤ ꯑꯗꯨꯕꯨ ꯎꯆꯦꯛ ꯂꯪꯖ꯭ꯔꯥ ꯑꯃꯅ ꯆꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨꯅ ꯋꯥꯡꯂꯕ ꯎꯄꯥꯟ ꯑꯃꯒꯤ ꯃꯇꯣꯟꯗ ꯃꯔꯨꯝ ꯑꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯗꯥꯏꯃꯟ ꯑꯗꯨ ꯂꯧꯒꯦ ꯌꯥꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯔꯨꯝꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯆꯥꯎꯔꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯀꯣꯟ ꯂꯩꯕꯅꯤ, ꯃꯀꯣꯟ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯗꯥꯏꯃꯟ ꯑꯗꯣ ꯂꯧꯔꯛꯑꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯒꯅꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ, ꯑꯗꯨꯕꯨ ꯑꯩ ꯍꯣꯠꯅꯖꯒꯦ꯫ ꯃꯍꯥꯔꯥꯅꯤꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ꯫ ꯅꯣꯡꯁꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯀꯝꯅ ꯖꯪꯒꯜ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯎꯄꯥꯝꯕꯤ ꯊꯤꯔꯝꯃꯤ꯫ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯀꯣꯟ ꯇꯝꯅ ꯕ꯭ꯔꯤꯀꯝꯅ ꯀꯥꯕꯗ ꯎꯆꯦꯛ ꯑꯗꯨꯅ ꯆꯤꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯒꯤ ꯑꯁꯣꯛꯄꯗ ꯐꯍꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯨꯝꯕꯅꯤ꯫ ꯎꯆꯦꯛ ꯑꯗꯨꯅ ꯕ꯭ꯔꯤꯀꯝꯗ ꯏꯁꯤꯡ ꯈꯔ ꯊꯥꯗꯨꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯅꯪꯕꯨ ꯆꯤꯛꯈ꯭ꯔꯦ꯫ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯎꯈ꯭ꯔꯕ ꯎꯄꯥꯝꯕꯤ ꯑꯁꯤ ꯀꯥꯔꯤꯕꯁꯦ? ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯕ ꯗꯥꯏꯃꯟ ꯑꯗꯣ ꯂꯧꯕ ꯄꯥꯝꯃꯤ꯫ ꯗꯥꯏꯃꯟ ꯑꯗꯣ ꯅꯣꯡꯁꯥꯗ ꯄꯤꯗ꯭ꯔꯕꯗꯤ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯊꯋꯥꯏ ꯀꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯗꯥꯏꯃꯟ ꯅꯠꯇꯦ, ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯝꯅꯤ꯫ ꯕ꯭ꯔꯤꯀꯝꯅ ꯎꯆꯦꯛ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯤ ꯂꯤꯔꯝꯃꯤ, ꯃꯗꯨꯅ ꯑꯁꯦꯡꯕ ꯅꯍꯥꯛꯀꯤ ꯃꯔꯨꯝ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯎꯆꯦꯛ ꯑꯣꯟꯗ꯭ꯔꯤꯕꯅꯣ? ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯔꯨꯝ ꯑꯗꯣ ꯗꯥꯏꯃꯟ ꯑꯣꯏꯒꯅꯤ꯫ ꯃꯗꯨꯒꯤ ꯗꯥꯏꯃꯟ ꯑꯗꯣ ꯎꯆꯤ ꯑꯗꯨꯅ ꯌꯣꯠꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯤ ꯑꯗꯣ ꯅꯪꯅ ꯆꯥꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯗꯥꯏꯃꯟ ꯑꯗꯣ ꯅꯪꯅ ꯃꯔꯨꯝ ꯑꯣꯏꯅ ꯀꯣꯛꯄꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯊꯥꯖꯧ꯫ ꯎꯆꯦꯛ ꯑꯗꯨꯅ ꯕ꯭ꯔꯤꯀꯝꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯗꯨꯅ ꯗꯥꯏꯃꯟ ꯑꯗꯨ ꯕ꯭ꯔꯤꯀꯝꯗ ꯄꯤꯔꯝꯃꯤ꯫ ꯕ꯭ꯔꯤꯀꯝꯅ ꯌꯥꯝ ꯊꯨꯅ ꯗꯥꯏꯃꯟ ꯑꯗꯨ ꯅꯣꯡꯁꯥꯗ ꯄꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯕ꯭ꯔꯤꯀꯝꯅ ꯃꯐꯝ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯥꯏꯕ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯆꯥꯏꯔꯕ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ꯫ ꯏꯆꯥꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ? ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯇꯧꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯔꯨꯝꯕꯒ ꯃꯥꯟꯅꯅ ꯁꯅꯥ ꯄꯤꯕ ꯇꯥꯔꯤ꯫ ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩ ꯏꯅꯤꯡꯊꯧꯗꯒꯤ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ꯫ ꯕ꯭ꯔꯤꯀꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯕ꯭ꯔꯤꯀꯝꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯕ꯭ꯔꯤꯀꯝ, ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯕꯤꯔꯦ, ꯑꯗꯨꯅ ꯅꯪ ꯑꯩꯒ ꯂꯨꯍꯣꯡꯂꯁꯦ꯫ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯂꯥꯏꯔꯕ ꯅꯨꯄꯥꯅꯤ꯫ ꯃꯍꯥꯔꯥꯅꯤꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏꯗ꯫ ꯅꯪ ꯏꯆꯝ ꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ, ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯕ ꯕꯣꯔꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯕ꯭ꯔꯤꯀꯝ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯂꯨꯍꯣꯡꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯣꯅꯨꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫